ꯈꯨꯗꯤꯡꯃꯛꯇꯗ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯒꯤ ꯁꯟꯇꯣꯛꯆꯔꯤꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ 7005-707-808 ꯑꯃꯨꯛꯀ ꯍꯟꯅ 7005-707-808 ꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯃꯤꯀꯣꯜ ꯑꯃꯠꯇꯁꯨ ꯄꯣꯊꯥꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯁꯟꯇꯣꯛꯆꯔꯤꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯃꯌꯥꯝꯅ ꯀꯣꯜ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ ꯁꯟꯇꯣꯛꯆꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗꯤ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯣꯟꯂꯥꯏꯟ ꯁꯥꯐꯝ ꯑꯃꯗꯤ ꯖꯦꯃꯤ ꯍꯦꯒꯨꯖꯃꯅꯤꯅ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ ngасigi ꯊꯧꯔꯝ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯈ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ngасigi ꯖꯦꯃꯤ ꯑꯗꯨꯗꯤ ꯐꯥꯔꯁ ꯀꯣꯜꯁꯦ ꯄꯥꯏꯈꯠꯂꯁꯤꯀꯣ ꯍꯣꯏ ꯍꯜꯂꯣ 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 ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯀꯩ ꯂꯩꯔꯛꯆꯕꯗꯒꯤ ꯊꯣꯏꯕꯤ ꯆꯤꯡꯉꯥꯊꯟ ꯏꯃꯥ ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯍꯪꯒꯥꯝ ꯊꯣꯡ ꯀꯔꯤ ꯃꯊꯦꯜ ꯆꯥꯏ ꯍꯪꯉꯒ ꯀꯥꯟꯅꯗꯦ ꯍꯪꯒꯥꯝ ꯍꯥꯏ ꯏꯃꯥ ꯉꯁꯤꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯏꯃꯥ ꯀꯔꯤ ꯎꯠꯄꯤꯒꯅꯤ ꯋꯥꯔꯤ ꯍꯥꯏꯗꯣꯏꯔꯥ ꯀꯩꯅꯣ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯔꯛꯑꯒꯦ ꯈꯨꯗꯛꯀꯤꯗꯨꯔ ꯏꯃꯥ ꯑꯥꯎ ꯈꯨꯗꯛꯀꯤꯗꯨꯅ ꯍꯦꯟꯅ ꯃꯑꯣꯡ ꯇꯥꯏ 이마ꯗꯤꯀꯣ ꯍꯧꯔꯛꯑꯒꯦ ꯍꯧꯕꯤꯔꯁꯤ ꯏꯃꯥ ꯌꯦꯟꯇꯣꯟ ꯂꯩꯕ꯭ꯔꯣ ꯀ꯭ꯔꯤꯁꯅ ꯏꯅꯦꯒꯤ ꯏꯕꯨꯡꯉꯣ ꯀ꯭ꯔꯤꯁꯅ ꯅꯪꯅ ꯏꯅꯦꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦꯅꯦ ꯀ꯭ꯔꯤꯁꯅ ꯏꯅꯦꯝꯇꯣꯟ ꯅꯃꯥ ꯀ꯭ꯔꯤꯁꯅꯅ ꯂꯥꯛꯏꯕꯁꯦ ꯏꯅꯦꯝꯇꯣꯟꯗ ꯋꯥ ꯑꯃꯇꯪ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯀ꯭ꯔꯤꯁꯅ ꯅꯅꯦꯝꯗ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯅꯪ ꯍꯥꯏꯅꯤꯡꯉꯤꯕꯗꯣ ꯏꯅꯦꯝꯅ ꯉꯝꯒꯗꯣꯔꯤꯕ꯭ꯔꯥ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯏꯅꯦꯝꯇꯣꯟ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯅꯅꯦꯝ ꯉꯁꯤ ꯅꯃꯥ ꯀ꯭ꯔꯤꯁꯅꯅ ꯍꯥꯏꯖꯒꯗꯣꯏ ꯋꯥꯁꯦ ꯏꯅꯦꯝꯇꯣꯟꯅ ꯉꯝꯕ ꯊꯕꯛꯅꯤ ꯑꯗꯨꯅ ꯏꯅꯦꯝꯇꯣꯟ ꯉꯁꯤ ꯅꯃꯥ ꯀ꯭ꯔꯤꯁꯅꯅ ꯏꯅꯦꯝꯇꯣꯟꯗꯒꯤ ꯕꯤꯈꯥ ꯑꯝꯇ ꯅꯤꯖꯒꯦ ꯑꯗꯨ ꯍꯥꯞꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯏꯅꯦꯝꯇꯣꯟ ꯍꯥꯟꯅ ꯋꯥꯁꯛꯄꯤꯌꯨ ꯀ꯭ꯔꯤꯁꯅ ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯒꯗꯤ ꯍꯥꯞꯀꯅꯤ ꯉꯝꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯍꯥꯞꯄ ꯉꯝꯖꯔꯣꯏꯀꯣ ꯀ꯭ꯔꯤꯁꯅ ꯏꯅꯦꯝꯇꯣꯟ ꯉꯁꯤ ꯅꯃꯥ ꯀ꯭ꯔꯤꯁꯅ ꯅꯤꯒꯗꯕ ꯕꯤꯈꯥꯁꯦ ꯏꯅꯦꯝꯇꯣꯟꯅ ꯁꯣꯏꯗꯅ ꯂꯥꯏꯅ ꯍꯥꯞꯄ ꯉꯝꯒꯅꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯉꯁꯤ ꯑꯦꯡꯀꯔ ꯑꯣꯏꯕꯤꯕ ꯑꯣꯂꯦꯟꯅ ꯏꯅꯦꯝꯇꯣꯟ ꯏꯁꯩ ꯑꯃꯇꯪ ꯁꯛꯍꯟꯕꯤꯌꯨ ꯏꯅꯦꯝꯇꯣꯟꯗꯒꯤ ꯕꯤꯈꯥꯅꯦ ꯑꯩꯅ ꯅꯤꯖꯔꯤꯕꯁꯦ ꯀ꯭ꯔꯤꯁꯅ ꯑꯗꯨꯒꯤ ꯕꯤꯈꯥꯗꯨꯗꯤ ꯑꯩꯅ ꯍꯥꯞꯄ ꯉꯝꯒꯅꯤ ꯀꯔꯤ ꯏꯁꯩꯅ ꯅꯪꯅ ꯁꯛꯍꯟꯅꯤꯡꯉꯤꯕ ꯍꯥꯏꯔꯝꯃꯨꯗꯅ ꯏꯅꯦꯝꯇꯣꯟ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯌꯥꯁꯪ ꯄꯥꯈꯪ ꯑꯉꯥꯎꯕꯒꯤ ꯅꯈꯣꯏ ꯈꯨꯟꯒꯤ ꯈꯨꯟꯖꯤꯟꯗꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯕꯤꯈꯥꯗꯨꯗꯪ ꯍꯥꯞꯄꯤꯔꯒ ꯑꯣꯂꯦꯟꯗ ꯁꯛꯍꯟꯕꯤꯔꯨ ꯏꯅꯦꯝꯇꯣꯟ ꯁꯣꯏꯗꯅ ꯁꯛꯍꯟꯒꯅꯤ ꯀ꯭ꯔꯤꯁꯅ ꯑꯩꯒꯤ ꯋꯥꯁꯛꯇꯣ ꯅꯪꯒꯤ ꯋꯥꯁꯛꯇꯣ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ ꯑꯗꯣ ꯍꯟꯗꯛ ꯉꯁꯤꯒꯤ ꯑꯦꯡꯀꯔꯁꯦ ꯁꯣꯏꯗꯅ ꯁꯛꯍꯜꯂꯒꯦꯀꯣ ꯐꯔꯦ ꯏꯅꯦꯝꯇꯣꯟ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯅꯅꯦ ꯏꯁꯩꯗꯣ ꯇꯥꯖꯔꯨꯔꯒꯦꯀꯣ ꯏꯅꯦꯝꯇꯣꯟ ꯐꯔꯦ ꯆꯠꯂꯣ ꯀ꯭ꯔꯤꯁꯅ ꯆꯠꯂꯣꯀꯣ ꯆꯥꯋꯜꯂꯦ ꯂꯣꯏꯁꯜꯂꯒꯦ ꯀ꯭ꯔꯤꯁꯅꯒꯤ ꯌꯥꯊꯪꯅꯤꯅ ꯁꯛꯇꯗꯤ ꯌꯥꯔꯣꯏꯗꯣꯔꯤꯅꯦꯀꯣ ꯏꯃꯥ ꯑꯗꯣ ꯃꯥꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤꯅ ꯏꯃꯥꯒꯤ ꯋꯥꯁꯛꯁꯤꯗꯤ ꯀꯥꯏꯕ ꯌꯥꯗꯅꯤ ꯁꯛꯂꯛꯄ ꯇꯥꯔꯦ ꯏꯅꯥꯎꯁꯦ ꯃꯤ ꯑꯩꯈꯣꯏꯅꯤ ꯑꯗꯨꯝ ꯁꯛꯂꯛꯀꯦ ꯏꯃꯥ ꯃꯇꯦꯛ ꯑꯃ ꯀꯣ ꯑꯥꯎ ꯀ꯭ꯔꯤꯁꯅꯒꯤ ꯌꯥꯊꯪꯅꯤ ꯁꯛꯄꯤꯔꯛꯑꯣ ꯉꯁꯤꯁꯦ ꯑꯗꯣ ꯀ꯭ꯔꯤꯁꯅꯒꯤ ꯌꯥꯊꯪꯁꯦ ꯏꯜꯍꯧꯗ꯭ꯔꯒꯗꯤ ꯍꯣꯔꯦꯟ ꯃꯪꯍꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯏꯃꯥ ꯏꯁꯩꯁꯦ ꯍꯥꯟꯅ ꯃꯇꯦꯛ ꯑꯃꯇ ꯁꯛꯍꯧꯒꯦ ꯑꯝꯇ ꯏꯅꯥꯎꯁꯦ ꯃꯤꯅ ꯈꯔ ꯌꯥꯝ ꯁꯛꯍꯜꯂꯛꯀꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯊꯧꯔꯝ ꯃꯤꯒ ꯁꯔꯨꯛ ꯄꯨꯜꯂꯒ ꯏꯁꯩ ꯁꯛꯄꯤꯔꯛꯑꯣ ꯍꯣꯔꯦꯟ ꯃꯪ ꯅꯨꯡꯉꯥꯏꯅꯕꯤꯒꯤꯅꯤ ꯃꯪꯗ ꯁꯥꯃꯨꯡ ꯇꯥꯟꯗꯅꯕ ꯍꯣꯏ ꯏꯃꯥ 이마 이세이세 하나석게 망하 누아이나부터 नखोई खुल की थोंगांदनी अय नंगबु येंजबा नखोई खुनगी खुनजिंदनी अइना नंगबु हाइजबा नखोई खुल की थोंगांदनी अय नंगबु येंजबा नखोई खुनगी खुनजिंदनी अइना नंगबु हाइजबा कैसा थों खुल की इचलवो आइरी नंता जेने कैसा भूखुगी इसरो आइरी नंत जेने नंगोंद लोंगरे
ꯂꯩꯀꯥꯏ ꯅꯛꯅ ꯂꯩꯅꯔꯒ ꯏꯀꯥꯏꯕ ꯈꯪꯃꯟꯗꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯂꯩꯁꯥ ꯃꯌꯥꯝ ꯅꯉꯣꯟꯗ ꯅꯛꯅꯔꯦ ꯂꯩꯀꯥꯏ ꯅꯛꯅ ꯂꯩꯅꯔꯒ ꯏꯀꯥꯏꯕ ꯈꯪꯃꯟꯗꯦ ꯁ꯭ꯀꯨꯜꯒꯤ ꯄꯥꯈꯪ ꯑꯉꯥꯎꯕ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯦ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯄꯥꯈꯪ ꯑꯉꯥꯎꯕ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯦ ꯈꯨꯜꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯒꯤ ꯃꯈꯣꯜ ꯇꯥꯕꯁꯦ ꯑꯩꯗꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯂꯝꯍꯥꯟꯕ ꯄꯥꯈꯪ ꯀꯅꯥꯒ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯝꯒꯗꯔ ꯏꯁꯩ ꯁꯛꯃꯤꯟꯅꯔꯝꯒꯗꯔ हे सिमला लोमा को थालो सिम को ही मगा अखौलो सिमलो हे सिमला लोमा को थालो सिम को ही मगा Thank you. Sinaten sambirasi thakachuri ngasi orde imagi imai nate Krishna gi haitare ne ko Krishna gi safang aroi okay labsat ta lebi bu sing se ming khara pathok piro ina Langenton Asem, Elambam Robita, Bala Konsembam, Mabem Kakching, Hidamayum Niki Taram Noksari thank you Taram Saruya Virakpa Willy Gayatri Hairon Takil Taurem Permo Takachari Taram Saruya Virakpa Jaya Elankai thank you Taram Saruya Virakpa Wansi thank you Taram Saruya Virakpa Hanana Takachari Pepe Elanka Bupi thank you Takachari Ngasidi Nupi Singi Numini Haitari Niko Isai Yam Pazapazava Lady Horen Isalake Jimmy Queenie, my put sorry, Minasi, a Matangi color on Tapak at you now. Hello, Hello Taram Nokteri, Mingle Hungai Biu, nó có xem mai ông ăn lại cái gì nó bị Nasi J. Maten Sabirage, pan thùng cái tàu đi Pan City, Yam Nan Manina is issue, and Nan Salatomali. Kari would pig a sig entertainment program as it. hay là nó thật sự Could all busy. im hào ghi đến đêm nó thật đó Yam Pazavi Sweeney. Palim nang bu nung si bi o ima sukhavi nasa ai bu thadoglam Kaidanu saliba na hayau drabada na hagu drabada kana gaina ima haina kauruni palinang yêu thương yêu rớt harau kum hay matanda ikhu samna pubiba
Namok layu oinazaba Pangjadre neema Ujadre neema Nasagi punsida Itau yengelot para Palim ng gunung sidi Oh ima kupavi Sajarage sa Tagachari yam pajava ishaini yam pajana jukul tambirakre ngasigi thorom asida saruya biriba mayam punamakna khoba hauna khobiduna madam gi isai thagatirei Tagachari thorom saruya birak Mathangi kola tam khudung jaba sijare Tagachari Samche saba midomsa santi taram noksari ibomsa nangmairakpam tagachari Tangza manjana tagachari langlentona sem Thank you Sakhi yumnam tagachari alamam ravita Parmo naurem tagachari Burnima siyoy nam tagachari Thank you Haikruja mise sanatombi tagachari thorom saruya birakpa Sandam manitomba tagachari Gayatri herom tagachari Thank you matangi caller da mokudong sa pisege Hello Hello Taram noksari mingamadi leifama ibisi Sir hi Hi Sir ay lang nentol asem khekmandagi Tagachari thorom saruya birakpa Kari mathel sabirage khatang ningalli Sir adung ngan nga oina chagra Adu phajaba mathel amni Mane sir Fajaba mathel ama fajaba isai ama natragana fajaba mayamna nohonba yaba ama kari utpigani Sir ngasidi entertainment program nina dialogue mate ama tawjarake haiba hitaba mayamna nungaina tabiyo na haijari Madu magni tajaningdana khawrana ngaijariba Hawirasi hawjarage sir dude ai ibiyama kaidore nangdi aduda kaptana leiradi Babu aije tharo angangdi leigena lakpaneba aduda paisa sudadana leirambane babu nangi tharo angangdi didi kedawdeba babu ngasi imagi numit asida imagi damakta tharo angangdi se imada pinaba leigena lakpani adu aigi paisa se lupa tara watlame pabung lupa tara do pabung pirage lao lairase layonda ibungo as tharo angangbido mapulanga aigi di ros mapul aniga pibiro bema lao nangbu kadai deino ne pabung thinbiram lage lao pabungi gari sida kakhalo lao pabung yani nang bukadai dekino naming na kari kawyane mingdi lanjin di kawe pabung adubu nangi di karai da no pidori jibo nangi ima karai da lehauge pabung aigi ima di leikhidare mayamna tharo angaubi thambal angaubi hairaga khangnaramba bazada koichat chattuna leiramba do pabung aigi ima ne pabung lao adudi thindiram lage lao nangi magi nang hujik mafam kadai da leibage nangbo pabung aidi chindel home amada leiye ima palien ima nusibi nasana ngasi imagi mangpham thaksida kaseri batharo angang bise imabu nusibagidamagta imabu nusingba oina kaseri bane ima nachana hayeng chauraga imagi damakta karamba soidana sonjarakaniye imana pamjaramba tharo angbise ngasi nachana imagi mangpham thaksida kasarabani ko ima lanadana laubiyu ko ima saida loisanjarage Adugi matek yamna phajai yam phajana khudol tambire loinana
YouTube มีเองตาวิริบสิงนะก็ว่าอุณโควิดยามพัฒนาก็ต้องบิเรนะลังเลนโตนะเซมยามนะฟัดใจนะมาเป็นกักเชงอิสเวนะให้บิเร เสียมาเบียนบุษทากัสรีมายามบุษทากัสรี อิสเวมาเบียนก็ตั้งทักลักไปยารอยมายาม มายามบุษฮาริจิน ทักเจ ทากัสรีมายามยูทูบตัลไลบิริบะมายามปนมลายจัตตาอคอยมายามปักท่าทากันนาลวอะไรค่ะ ทักเจดิคุยมาเสียนทักกันนะดาวนี่กันนั่นทักตัว ก็ทรมานค่ะต้องยาวยันยังไงบ้างฮันตักตีว่าห้องลีดีว่ายาวรกปะได้กอลพังมันจะคราวาเรียบค่ะยามจุมาว่าฟังนี่ฮานาดีทีวีได้ยังบักขรา YouTube ได้ยังบักขรากักตระมันนี่ฮอจุกเซนามู90.0ว่าห้องเรดิโอดาตาบีวสิงนะมาคอลพังไม่คอลอะไรมีให้ตาเลยดูว่าสายทากัสรีคอลเลอร์อันนั้นว่าอีคอนเทนต์ตาบัดจะยามนุ่งไอเจแม่อันจุพรตัววิวตายอดุมพังบักกันดาพัจบะให้ปะอุทกปิวให้จระก็ทำจระก็ซะลูกไอ้น้องก็เล่าถกตัววันนี้เรดิโอตัวตาบีดีบัดสิงนะจู YouTube ตะกระกสังบีโรให้ตาเร YouTube ตะสังตะเรได้คุยดีให้ชาไอจะให้จะเก็บว่าห้องเรดิโอตัวตาบีดีบ้าอิสลีน้องแม่ปุ่นมักจู YouTube ตะกระจังบีโรเสียเนี่ยละจิบุชาวกัดปีบ้าโอยนะแม่นั่นชีวิวให้นะให้จริทักเจริทักเจริชาทำจระก็เอลูปุยามทักเจริให้คุณผู้ชมเสนาตมีบิดาลักษมีไว้นามทักเจริ thank you มาบิมาลาคอนซัมทักเจริ thank you ฮันนะงั้นสิ่งที่ทรมานสิ่งเล็กสิ่งบิดาครบพูดง่ายๆฮันทักเจริไดนาเดวี thank you อินาอุมาทั้งกี่คอลล์ตัวพิว Hello Hello good evening จ้าจินี่ Good evening ตามนกเจรีมิงอะไรพงไงบิวอีมาเชตรางปัตตกิงยาตากวีแกมาเทนซาบีแล้วกันสิจูบูงั้นสิดีมาอีช่างจำฮาวีงาก็ฮาวายดาวกระทงนี่งั้นสิงากี่เดต้าบระงากี่เดต้าฮาวายดาวเจ้าวิคุยนักการีทงให้จานวัดนี้อันนี้งาฮาวบ้าบันมิสิดีมาดีใช้สักประเดี๋ยวไว้ดูนะแกโนวารีมาจากุมบามาเตียนตั้งปลายบระยาหิมบะอันนี้วารีมาจากตั้งกาดีบุญยามจิงกีปาจาร์เกอิจานิมักคุณโดนทำไมสิไอ้ที่วารีกีมามิงนะงาโรมันนี่มาทายอามันนานะแล้วอุชิงอุบัติบะมีวันเด็กหังเดนะมาท่านะเลยจะบักขระเป็นทุกสิ่งหิงบะดุมละบันุปามันนี่มาตั้งยี่มาตุ้งอินามันนี่กีมาจ้าชิงมาอยู่มาไกลปานนะมากีทุกคนตรงอันตานระมีอดูบุahal usilagaba manidi nomagi ngaro amato orabasu yawgrabadi chak chaba hinadaba adu mamisak oiraklami noma mahanga labuktagi wana halakpa matamda mahaki macha nupa kongangi porong amadi hawaidak amadi tilhok chano na chingba kaya semdun leirambado urami matam aduda mahang imungda parap changlaklaga mahaki nupi tamuda thumna hairaklami mama akoigi inhang dubu ngasibu kari insang thongbano ne makhoi pabung akhoi ngasi insang che hangam ama thongaga makhoi pabung na ngaro yamna pamjabaduda hinthak machet amatang changmai tangalaga charuk machi da thamjabani makhoi pabung chak thantuk charuk lora phare achumna chak adu phongla adu ki mapanda thangtolaga thamnami matam aduda mani na ngasai mahangna changlakpada semlokba adung luba porong odu uraklami maram aduna mahangna asumna khalaklami ai hak tang phunang mapal asida mai yairaga isha se ngasai makhai singda kumlubagi sha se kitang namchanbugum tawi mama aigi jakto madudai tuda taw adunu upsalaga thammu asum hairaduna manina phunang mapal aduda tumtharaduna mamong nupini insang tilakba do ngairami matam aduda ithang ngobagi nungsiraba thawgi manamna mahak namlaklami adubu loikhibagi timing yorbasu manigi imungda mamong nupi amadi macha thingna mahaki ngaro hilaktamde mahaki insang pusilaklamde matam aduda ithang khangogdana manina uron tumtharuba matam aduda thongni makhoradu asumna ke launa hangtolaklami matam aduda manine khali aigi cha imou singche aingonda pijaningba amadi asumak leiba mane asi khaladuna ahal oire hairaga isha ngai duna lei aise asopa taba tare khaladuna
ꯉꯥꯏꯍꯥꯛ ꯃꯅꯤꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯊꯤꯜꯂꯛꯇ꯭ꯔꯕꯁꯨ ꯌꯥꯔꯕꯗꯨꯗ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯜ ꯑꯗꯨꯗ ꯃꯃꯤꯠ ꯂꯥꯎꯈꯤꯛ ꯂꯥꯎꯔꯕ ꯃꯨꯁꯨꯛ ꯃꯨꯕ ꯍꯧꯗꯣꯡ ꯑꯃꯅ ꯍꯥꯏꯗꯨꯅ ꯍꯧꯅ ꯈꯣꯡꯂꯛꯂꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯅ ꯅꯄꯥ ꯌꯥꯕꯤ ꯃꯆꯥ ꯂꯛꯆꯩꯗ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯕ ꯁꯤꯡꯆꯦꯞ ꯑꯃꯅ ꯐꯩꯅ ꯂꯪꯂꯝꯃꯤ. ꯃꯇꯥꯡ ꯑꯁꯤꯗ ꯊꯦꯡꯛ ꯌꯨ ꯁꯥꯔ, ꯂꯣꯏꯁꯤꯟꯖꯒꯦ. ꯌꯥꯝ ꯐꯖꯈ꯭ꯔꯦ ꯏꯗꯣꯝꯆꯥ. ꯍꯪꯗꯣꯡ ꯈꯣꯡꯕꯗ ꯌꯥꯝ ꯃꯥꯜꯂꯦ. ꯋꯥꯔꯤ ꯃꯃꯤꯡꯁꯨ ꯌꯥꯝꯅ ꯐꯖꯩ, ꯉꯥꯔꯧ. ꯉꯥꯔꯧꯒꯤ ꯋꯥꯔꯤꯅꯤ. ꯌꯥꯝ ꯐꯖꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯏ. ꯍꯣꯏ ꯏꯆꯥꯁꯤꯡ, ꯃꯥꯒꯤ ꯋꯥꯔꯤꯁꯤꯅ ꯄꯤꯅꯤꯡꯂꯤꯕ ꯃꯦꯁꯦꯖꯇꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯩꯕ ꯄꯣꯠ ꯑꯃꯕꯨ ꯂꯥꯏꯅ ꯈꯟꯇꯣꯛꯏꯕꯁꯦ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯅ ꯈꯟꯇꯣꯛꯏꯕ ꯄꯣꯠꯇꯨꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯄꯥꯝꯖꯕ ꯑꯃ ꯑꯗꯨꯝ ꯉꯪꯉꯒ ꯏꯅꯔꯒ ꯆꯠꯂꯤ ꯍꯥꯏꯕꯁꯤꯅꯤ. ꯄꯣꯔꯣꯡ ꯆꯥꯅꯤꯡꯉꯨꯕꯒꯤ ꯃꯥꯒꯤ ꯍꯦꯟꯇꯥꯛꯇꯣ ꯆꯥꯍꯧꯗꯕꯗꯒꯤ ꯍꯦꯟꯇꯥꯛꯇꯣ ꯆꯥꯒꯗꯧꯕꯒꯤ ꯑꯗꯨꯝ ꯍꯧꯗꯣꯡꯗꯨꯅ ꯑꯃꯨꯛ ꯄꯥꯝꯖꯗꯅ ꯉꯥꯏꯔꯝꯃꯤ ꯍꯥꯏꯕꯗꯨ ꯁꯥꯔ, ꯃꯗꯨꯅꯤ. ꯌꯥꯝ ꯐꯖꯕ ꯊꯤꯝꯅꯤ. ꯌꯥꯝ ꯐꯖꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯈ꯭रे ꯏꯗꯣꯝꯆꯥ. ꯑꯗꯨꯒ ꯉꯁꯤꯒꯤ ꯉꯥꯔꯧ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯇꯦꯛꯁꯦ ꯀꯅꯥꯅ ꯏꯕꯤꯕꯅꯣ? ꯏꯗꯣꯝꯆꯥꯅ ꯁꯨꯝ ꯏꯕꯤꯕ꯭ꯔꯥ? ꯋꯥꯔꯤꯁꯦ ꯇꯁꯦꯡꯅꯃꯛꯀꯤ ꯊꯣꯛꯈꯤꯕꯅꯤ, ꯃꯃꯤꯡꯕꯨꯗꯤ ꯈꯔ ꯁꯦꯝꯗꯣꯛꯅꯕ. ꯎꯝ. ꯃꯥꯅ ꯌꯥꯝ ꯆꯥꯅꯤꯡꯗꯅ ꯉꯥꯏꯔꯒ ꯂꯩꯕꯁꯤꯗ ꯍꯧꯗꯣꯡꯗꯨꯅ ꯊꯣꯡ ꯍꯥꯡꯇꯣꯔꯛꯄꯗ ꯃꯥꯁꯦ ꯏꯀꯥꯏ ꯏꯀꯥꯏꯅ ꯍꯥꯏꯔꯨꯔꯒ ꯍꯧꯗꯣꯡ ꯑꯣꯏꯔꯝꯕꯒꯤ ꯌꯥꯝ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕꯅꯤ. ꯑꯗꯣ ꯑꯩꯅ ꯃꯁꯤ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒ ꯈꯔ ꯏꯖꯕꯅꯤ. ꯊꯥꯒꯠꯆꯔꯤ ꯏꯗꯣꯝꯆꯥ. ꯃꯊꯪꯒꯤ ꯊꯧꯔꯝꯗ, ꯃꯊꯪꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯅꯠꯇ꯭ꯔꯒꯅ ꯇꯦꯂꯦꯟ ꯍꯟꯇ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯅꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯤꯌꯨ. ꯊꯥꯒꯠꯆꯔꯤ ꯏꯗꯣꯝꯆꯥꯕꯨ ꯍꯟꯅ ꯊꯦꯡꯛ ꯌꯨ, ꯊꯥꯒꯠꯆꯔꯤ. ꯄꯥꯜꯃꯩ ꯊꯥꯒꯠꯆꯔꯤ. ꯕꯤꯀꯥꯁ ꯎꯁꯝ, ꯃꯃꯥ ꯕꯂꯥ ꯀꯣꯟꯖꯦꯝꯕꯝ, ꯏꯃꯥ ꯕꯤꯃꯣꯂꯥ ꯀꯣꯟꯁꯝ ꯊꯥꯒꯠꯆꯔꯤ. ꯏꯕꯦꯌꯥꯏꯃ ꯒꯨꯔꯨꯃꯌꯨꯝ ꯊꯥꯒꯠꯆꯔꯤ. ꯊꯦꯡꯛ ꯌꯨ. ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ. ꯉꯁꯤ ꯊꯧꯔꯝ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯕꯤꯌꯨ. ꯉꯁꯤꯒꯤ ꯁ꯭ꯄꯦꯁꯦꯜ ꯍꯥꯏꯇꯥꯔꯦꯅꯦ ꯁꯣꯡ ꯑꯃ ꯂꯩ. ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ. ꯗꯥꯏꯅꯥ, ꯊꯦꯡꯛ ꯌꯨ. ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯍꯟꯅ ꯊꯥꯒꯠꯆꯔꯤ. ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ. ꯍꯜꯂꯣ. ꯍꯜꯂꯣ. ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ. ꯍꯃꯔꯧꯗꯒꯤ ꯔꯣꯁꯤꯕꯤꯅꯥ. ꯃꯤꯡ ꯑꯃꯨꯛꯇꯪ ꯍꯟꯕꯤꯌꯨ. ꯔꯣꯁꯤꯕꯤꯅꯥ. ꯑꯣꯀꯦ. ꯊꯥꯒꯠꯆꯔꯤ. ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ. ꯏꯆꯜ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ? ꯗꯥꯎꯔꯦꯟ ꯆꯥꯛ ꯆꯥꯗ꯭ꯔꯤ, ꯏꯔꯣꯜꯂꯦ. ꯌꯣꯡꯆꯥꯛ. ꯍꯣꯏ. ꯍꯋꯥꯏ ꯃꯨꯕꯤꯒ. ꯍꯥꯏ ꯍꯥꯏ. ꯃꯥꯏ ꯄꯤꯌꯔꯁꯦ ꯂꯩ. ꯎꯇꯤ ꯇꯧꯔꯗꯤ ꯃꯣꯔꯣꯛ ꯃꯦꯠꯂꯨ ꯍꯥꯏꯕ, ꯌꯦꯟ ꯊꯣꯡꯉꯗꯤ ꯀꯂꯦꯖꯥ ꯃꯦꯠꯂꯨ, ꯌꯣꯡꯆꯥꯛꯀ ꯍꯥꯏꯕ ꯅꯠꯇ꯭ꯔꯅꯦ? ꯑꯦꯅꯤꯋꯦ ꯏꯆꯜ, ꯊꯥꯒꯠꯆꯔꯤ. ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ. ꯉꯁꯤꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯀꯔꯤ ꯎꯠꯄꯤꯒꯅꯤ? ꯏꯁꯩ ꯁꯛꯄ ꯌꯥꯗ꯭ꯔꯣ ꯗꯥꯎꯔꯦꯟ? ꯌꯥꯏꯌꯦ. ꯈꯨꯗꯣꯜ ꯇꯝꯕꯤꯁꯤ. ꯗꯥꯎꯔꯦꯟꯁꯦ ꯂꯣꯛ ꯊꯨꯡꯉꯦ ꯍꯥꯏꯌꯦ, ꯑꯗꯣ ꯌꯥꯝ ꯊꯨ ꯐꯔꯦ. ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯏꯆꯜ. ꯑꯩ ꯅꯨꯡꯉꯥꯏꯇꯗꯅ ꯍꯪꯕ, ꯈꯣꯟꯖꯦꯜ ꯅꯨꯃꯤꯠ ꯅꯣꯡꯃꯇꯪ ꯑꯣꯏꯔꯁꯨ ꯅꯤꯅꯤꯗꯪ ꯑꯣꯏꯔꯁꯨ ꯇꯥꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ. ꯊꯦꯡꯛ ꯌꯨ ꯏꯆꯜ. ꯊꯧꯔꯝꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯕ ꯊꯥꯒꯠꯆꯔꯤ. ꯏꯆꯜꯁꯦ ꯏꯁꯩ ꯐꯖꯕ ꯑꯃ ꯁꯛꯂꯛꯇꯧ ꯃꯥꯜꯂꯦ. ꯀꯔꯤ ꯏꯁꯩ ꯁꯛꯄꯤꯔꯛꯇꯣꯏꯅꯣ ꯏꯆꯜ? ꯁꯤꯅꯦꯕꯂꯥꯒꯤ ꯏꯅꯥꯛꯇꯗ ꯂꯩꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯗꯣ. ꯏꯆꯜ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯃꯌꯦꯛꯇ ꯕꯤꯅꯣꯗ ꯀꯨꯃꯥꯔ ꯁꯔꯃꯅ ꯃ꯭ꯌꯨꯖꯤꯛ ꯄꯤꯕ ꯏꯁꯩꯅꯤ. ꯈꯨꯗꯣꯜ ꯇꯝꯕꯤꯁꯤ ꯏꯆꯜ. ꯏꯅꯥꯛꯇꯗ ꯂꯩꯍꯟꯅꯤꯡꯉꯤ ꯅꯨꯡꯁꯤꯕ ꯅꯪꯕꯨ, ꯏꯃꯤꯠꯄꯦꯟꯅ ꯌꯦꯡꯖꯅꯤꯡꯉꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ. ꯏꯅꯥꯛꯇꯗ ꯂꯩꯍꯟꯅꯤꯡꯉꯤ ꯅꯨꯡꯁꯤꯕ ꯅꯪꯕꯨ, ꯏꯃꯤꯠꯄꯦꯟꯅ ꯌꯦꯡꯖꯅꯤꯡꯉꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ. ꯂꯦꯞꯂꯔꯣ ꯃꯤꯠꯃꯥꯡꯁꯤꯗ ꯌꯦꯡꯖꯒꯦ ꯏꯃꯤꯠꯄꯦꯟꯅ, ꯅꯨꯡꯁꯤꯕꯁꯨ ꯍꯦꯜꯂꯛꯂꯦ ꯁꯤꯟꯅꯔꯒꯦ ꯊꯃꯣꯏꯁꯦ. ꯅꯪꯕꯨ ꯎꯗꯨꯅ ꯂꯩꯔꯤꯅꯤ ꯑꯩꯒꯤ ꯃꯤꯠꯁꯤꯅ, ꯅꯨꯡꯁꯤꯕꯁꯨ ꯍꯦꯜꯂꯛꯂꯦ ꯁꯤꯟꯅꯔꯒꯦ ꯊꯃꯣꯏꯁꯦ. ꯅꯪꯕꯨ ꯎꯗꯨꯅ ꯂꯩꯔꯤꯅꯤ ꯑꯩꯒꯤ ꯃꯤꯠꯁꯤꯅ. ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯁꯛꯇꯝꯁꯤꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯉꯥꯎꯍꯟꯕꯤꯔꯦ. ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯁꯛꯇꯝꯁꯤꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯉꯥꯎꯍꯟꯕꯤꯔꯦ. ꯂꯩꯇꯥꯗꯔꯤꯅꯤ ꯃꯤꯉꯣꯟ ꯄꯨꯛꯅꯤꯡ ꯑꯁꯦ, ꯍꯤꯞꯄꯤꯔꯣ ꯅꯨꯡꯁꯤꯒꯤ ꯏꯔꯤ
Hipiro Nushigi iri Lebironi inata Pothajangi nakada Tevindiro thamo Shinushi wahina Inata dalai hani Nushiba lambu Inipena injani Nushiba shantam Kusati tuna Ngai jalapa Nushi pantumshi Yauhan biro Kusati tuna Ngai jalapa Nushi pantumshi Yauhan biro Ngai amdareni Nushi balambu Nedaro Inaksida Nedaro Inakshida Lebironi inata Pothajangi nakada Tevindiro thamo Shinushi wahina Inata dalai hani Nushiba lambu Inipena injani Nushiba shantam Tujhe lage dawan Wow. Isal yang pajana kudo tambirakre. Thank you. Tavi yang biriba tavi ribasingna isal gisi se yang takat birakre kuwa kudna mayam punamagna. Takat curi isal taram saru ya birakpa hana takat curi. Yang Shakespeare taram nok curi. Thong ambi ning tawjam takat curi taram saru ya birakpa. Thank you. Mathangi Hello. Hello. Hello, Sir Roland. Amadi, Sir Jamie. Kurumjari amadi kai kumna botsari, Sir. Kurumjari. Sir, gasi akoigi nupi gi numina lakpasida akoigi Diamond TV bu thawayawna tabiriba isinina upunamaku ikai kumna botsari amadi ikono na kurumjari. Sir Roland entertainment program chi sai amasakpa yagadra, Sir. Kesu kaide sapi bako. Gasi di Taptagi karamba nupi logadabana haibagi matangi sai matega batang saksage, Sir. Isai mai to yam posta dori. Posta dori, Sir. Isai se hodringa da mayam da minga madi lefamong tang hebi se. Oh, ai Kaching Pajilai kai manari parindagi, Sir. Aigi ming M Dhaina Devi kaujai, Sir. Tachuri taram saro ya birakpa isai hobirase. Haujarage, Sir. Mijambi nupi koirunu matha sabani akhatpi nupi koirunu miwa tabani ingna laitabani ke nangangi suningde sau lawi Mijambi nupi koirunu matha sabani sakyam fajabi nupi koirunu paisa tingbani Siri Devi Mandakini Punam Dilo Jaya Parda Madhuni Medona Sonam Divya Puja Badni Laminakshi Karisma Suhi Hema Gumbi Koirunu paisa tingbani Arere paisa tingbani Ki Sengna ki Subadi Talaga Makeda Senduna TV the Tip Kata Kolaba Lairikti Hairaga Laishudi Yaudana Tongan Sagani Kaliban Nupidu ki Sengna Aiki Tabak Amatauraga Inakta Laklaba Matsaging Batakabaka Yaraga Manimaku Sevaga Ningtina Hairaga Mamaida di Tabaka Saunaga Tawadudi Kibide Sag Yam Pajabi Sri Devi Mandakini Punam Dilo Jaya Parda Madhuni Medona Sonam Divya Pujaba Nilaminaksi Suye Magumbi Koirunu paisa tingbani Arere paisa tingbani Sarole Loichinjarage Hai isai me so yam phajagre I don't sa duga mati ma hai tare ne gada khapsal lapui matang do madu tamna bo hona wadai dam sa da matam khara dum lauram dum male dum mukta bada hai kira natragana nongni ni ga dum sa tamde sare si yam pamjaba akoigi Oza Jayantagi isai ina yalanba akoi Kaching da ne seriti ama tawgeba ko akoi YM school haiba school ama lei aigi yum maningda ai matam du khara angang khara na ha oiri haitare
ꯑꯁ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯖꯌꯟꯇꯁꯤ ꯄꯥꯝꯖꯕꯩ ꯆꯥꯡꯗꯀꯣ ꯑꯩꯒꯤ ꯁꯦꯟꯐꯨ ꯑꯃ ꯂꯩꯖꯩꯑꯕ ꯑꯩꯅ ꯂꯨꯄꯥ ꯑꯃꯃꯝ ꯃꯇꯝꯗꯨꯗ ꯃꯈꯥꯏ ꯁꯤꯀꯤꯒꯥꯛꯁꯤ ꯆꯠꯅꯔꯤꯑꯕ ꯑꯩꯅ ꯈꯔ ꯇꯨꯡꯁꯤꯟꯖꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯐꯨ ꯑꯣꯏꯅ ꯋꯥꯅ ꯁꯥꯕꯁꯤ ꯊꯨꯒꯥꯏꯔꯒ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅꯅꯦ ꯇꯤꯀꯦꯠ ꯀꯛꯑ ꯌꯦꯡꯈ꯭ꯔꯦꯅꯤ ꯁꯥꯔ ꯑꯩꯁꯤ ꯄꯥꯝꯖꯕꯩ ꯆꯥꯡꯗ ꯄꯥꯝꯖꯅ ꯈꯣꯏꯗꯥꯅ ꯌꯥꯝ ꯈꯣꯏꯗꯥꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯖꯌꯟꯇꯒꯤ ꯏꯁꯩ ꯑꯃ ꯂꯩꯔꯤꯌꯦ ꯂꯥꯏꯔꯤꯛ ꯃꯅꯨꯡꯗ ꯌꯥꯎꯔꯛꯄ 1 2 3 4 ꯒꯥꯏ ꯇꯧꯕꯗꯣ ꯑꯁ ꯃꯗꯨꯒꯥꯛꯇꯣ ꯑꯩ ꯀꯌꯥꯝ ꯄꯥꯝꯖꯩ ꯑꯩ ꯌꯥꯝ ꯁꯛꯆꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯊꯪꯗ ꯁꯛꯆꯔꯒꯦ ꯊꯦꯡꯛ ꯌꯨ ꯏꯗꯣꯝꯆꯥ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯂꯥꯏꯞ ꯆꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭राꯝ ꯑꯁꯤꯗ ꯊꯧꯔꯝ ꯑꯁꯤꯗ ꯃꯌꯦꯡ ꯇꯥꯕꯤꯔꯤꯕ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯀꯣ ꯍꯧꯅ ꯈꯨꯕꯤꯔꯦ ꯃꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯊꯥꯒꯠꯂꯛꯏꯁꯤ ꯏꯗꯣꯝꯆꯥꯁꯨ ꯂꯥꯏꯞꯇ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯊꯝꯖꯔꯒꯦ ꯁꯥꯔ ꯃꯊꯪꯁꯤꯗꯤ ꯏꯅꯥꯎ ꯖꯦꯃꯤꯗꯒꯤ ꯏꯁꯩ ꯑꯃ ꯇꯥꯃꯤꯟꯅꯁꯤ ꯁꯤꯡꯈꯩ ꯑꯦꯟ ꯑꯕꯤꯁꯦꯛ ꯍꯥꯏꯔ ꯏꯅꯥꯎ ꯃꯣꯏꯅꯤꯅ ꯁꯛꯄ ꯏꯁꯩꯔꯥ ꯍꯣꯏ ꯀꯣꯂꯔ ꯉꯥꯛꯇꯪ ꯄꯥꯏꯕꯤꯁꯤ ꯏꯅꯥꯎ ꯖꯦꯃꯤꯗꯒꯤ ꯏꯁꯩ ꯑꯃ ꯇꯥꯃꯤꯟꯅꯁꯤ ꯉꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯈ꯭ꯔꯕꯤ ꯅꯪꯕꯨ ꯄꯨꯛꯆꯦꯜ ꯍꯣꯡꯅ ꯂꯥꯛꯈ꯭ꯔꯕꯤ ꯅꯪꯕꯨ ꯇꯥꯔꯤꯕꯔ ꯅꯪꯒꯤ ꯏꯁꯩꯅꯤ ꯊꯃꯣꯏꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤꯅꯤ ꯍꯣꯡꯈ꯭ꯔꯕ ꯋꯥꯈꯜꯕꯨ ꯇꯦꯟꯖꯤꯟꯅꯕ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯆꯠꯃꯤꯟꯅꯕ ꯉꯥꯏꯔꯝꯒꯦꯀꯣ ꯅꯨꯡꯁꯤꯕꯤ ꯅꯨꯡꯁꯤꯕꯤ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯉꯁꯤ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯅꯪꯗꯤ ꯇꯥꯔꯤ ꯅꯪꯒꯤ ꯅꯄꯥꯎ ꯑꯩꯅ ꯅꯪꯒꯤ ꯃꯥꯏꯀꯩꯗꯩ ꯍꯣꯡꯂꯛꯄ ꯆꯦꯛꯂꯥꯅ ꯂꯥꯛꯂꯣꯅꯦ ꯐꯝꯂꯔꯣ ꯑꯋꯥꯡꯕ ꯆꯤꯡꯗꯣ ꯃꯄꯥꯗꯨꯗ ꯁꯒꯜꯗ ꯅꯪꯅ ꯉꯥꯊꯗꯨꯅ ꯀꯧꯅꯤꯡꯗꯦ ꯅꯪꯉꯣꯟꯗ ꯂꯝ ꯂꯥꯟꯕꯤ ꯍꯥꯏꯅ ꯀꯥꯎꯔ ꯃꯥꯜꯂꯦ ꯃꯌꯨꯝꯒꯤ ꯂꯝꯕꯤ ꯉꯁꯤꯗꯤ ꯅꯪꯅ ꯍꯜꯂꯛꯈꯤꯔꯦ ꯅꯪꯗꯤ ꯀꯗꯥꯏꯗꯕꯨ ꯂꯩꯔꯤ ꯃꯥꯏꯊꯣꯡ ꯃꯔꯛꯇ ꯊꯤꯔꯨꯕꯗ ꯅꯪꯗꯤ ꯑꯣꯏꯔꯝꯗꯔꯦ ꯊꯣꯡꯉꯝꯗ ꯂꯩꯍꯧꯕ ꯋꯥꯔꯤ ꯐꯣꯡꯂꯒꯦ ꯍꯜꯂꯛꯈꯣ ꯅꯪꯅ ꯇꯥꯔꯤ ꯅꯪꯒꯤ ꯅꯄꯥꯎ ꯑꯩꯅ ꯅꯪꯒꯤ ꯃꯥꯏꯀꯩꯗꯩ ꯍꯣꯡꯂꯛꯄ ꯆꯦꯛꯂꯥꯅ ꯂꯥꯛꯂꯣꯅꯦ ꯐꯝꯂꯔꯣ ꯑꯋꯥꯡꯕ ꯆꯤꯡꯗꯣꯟ ꯃꯄꯥꯗꯨꯗ ꯁꯒꯜꯗ ꯅꯪꯅ ꯉꯥꯊꯗꯨꯅ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯈ꯭ꯔꯕꯤ ꯅꯪꯕꯨ ꯄꯨꯛꯆꯦꯜ ꯍꯣꯡꯅ ꯂꯥꯛꯈ꯭ꯔꯕꯤ ꯅꯪꯕꯨ ꯇꯥꯔꯤꯕꯔ ꯅꯪꯒꯤ ꯏꯁꯩꯅꯤ ꯊꯃꯣꯏꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤꯅꯤ ꯊꯃꯣꯏꯒꯤ ꯑꯔꯣꯟꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤꯅꯤ ꯋꯥ 이나우 제미 ꯐꯖꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯈ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨ ꯊꯥꯒꯠꯄꯤꯔꯛꯄ ꯅꯟꯗꯂꯥꯜ ꯃꯩꯇꯩ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯖꯦꯃꯤꯒꯤꯗꯃꯛꯇ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯕꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄ ꯂꯣꯏꯅꯅ ꯃꯤꯡ ꯃꯌꯥꯝꯁꯦ ꯄꯥꯖꯔꯣꯏꯒꯦ ꯏꯅꯥꯎ ꯖꯦꯃꯤꯒꯤꯅ ꯈꯨꯗꯣꯜ ꯇꯝꯖꯕ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯔꯝ ꯁꯟꯇꯣꯛꯆꯔꯤꯕ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯕꯁꯤ ꯃꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯛꯄ ꯃꯌꯥꯝꯅ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯕꯤꯗꯨꯅ ꯊꯧꯔꯝ ꯁꯟꯇꯣꯛꯆꯔꯤꯕꯁꯤꯡꯕꯨ ꯊꯥꯒꯠꯄꯤꯔꯛꯄꯁꯤꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯂꯩꯖꯗꯦ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯐꯦꯃꯤꯂꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯒꯥꯏꯇ꯭ꯔꯤ ꯍꯩꯔꯣꯝ ꯍꯧꯕꯤꯖꯝ ꯆꯅꯨ ꯊꯦꯡꯛ ꯌꯨ ꯏꯆꯦ ꯕꯤꯕꯤ ꯕꯤꯂꯥ ꯃꯥꯏꯕꯝ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯏꯃꯥ ꯁꯈꯤ ꯃꯅꯣ ꯂꯩꯔꯛ ꯍꯥꯏ ꯏꯃꯥ ꯍꯥꯏ ꯏꯆꯥ ꯏꯆꯥꯒꯤ ꯗꯥꯛ ꯆꯨꯕꯗ ꯃꯃꯥ ꯍꯣꯏꯗꯤ ꯇꯨꯃꯤꯟꯅ ꯂꯩ ꯉꯝꯗ꯭ꯔꯦ ꯏꯅꯥꯎꯖꯤ ꯃꯤꯒꯤ ꯏꯁꯩꯁꯦ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯐꯨꯔꯤꯠ ꯑꯃꯨꯕꯗꯨꯒ ꯆꯞ ꯃꯥꯟꯅꯔꯒ ꯌꯥꯝ ꯐꯖꯩꯌꯦ ꯊꯥꯒꯠꯆꯔꯤ ꯀꯔꯤ ꯃꯊꯦꯜ ꯉꯁꯤꯗꯤ ꯆꯥꯕꯤꯔꯒꯦ ꯑꯩ ꯇꯣꯉꯥꯟꯕ ꯏꯟꯇꯔꯇꯦꯟ ꯑꯃ ꯇꯧꯖꯒꯦ
ꯃꯤ ꯑꯅꯤꯗꯤ ꯇꯧꯒꯗꯕꯅꯦꯕ ꯃꯍꯧꯁꯥꯒꯤ ꯂꯥꯏꯔꯤꯛ ꯍꯥꯏꯕ ꯊꯤꯕ ꯍꯥꯏꯗꯣ ꯑꯗꯣ ꯑꯩ ꯏꯇꯣꯝꯇ ꯍꯦꯛꯇ ꯁꯥꯔꯛꯑꯒꯦ ꯍꯧꯕꯤꯔꯁꯤꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯂꯪꯒꯤꯔꯥꯟꯒ ꯖꯣꯁꯦꯐꯀ ꯇꯧꯈꯤꯕꯗꯨꯒꯤ ꯃꯇꯧ ꯇꯝꯖꯗꯣꯏꯅꯤ ꯈꯔ ꯅꯣꯛꯇꯧꯔꯤ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯏꯆꯥꯁꯤꯡꯅ ꯉꯥꯛꯄꯤꯌꯨꯀꯣ ꯁꯣꯏꯔꯣꯏꯗ ꯏꯃꯥ ꯑꯣꯖꯥꯕꯨ ꯖꯣꯏ 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 वन्दे श्री मणिपुर स्टेट एड्स कंट्रोल सोसाइटी सोशल प्रोटेक्शन स्कीम SIBA कयाद नुंगाइख्रबनोने मणिपुर स्टेट एड्स कंट्रोल सोसाइटी ना लाइबक थीबदगी SIBS का सागोनना हिंगिबा मियोइसिंग असिदा चौखत थौरांग अमगी मतेंग कया फंगली हाइरिये काना प्रिये गोमेंदा डिफरेंट तोंगान डिपार्टमेंट मखोइना लेबाकी तोंगान डिपार्टमेंट सिंग असिदगी मखोइगी मतेंग फंगबा याबा लंबीसिंग अदु ताकपीरिये जन्मेजोय महाराजा हे पोथोना कोनो पोथोना जोनो हे एजुकेशन स्कीम फ्री एग्जाम्शन फंगलिबा कानबसिंग असिगी मरकता अगांसिंगबु लेमना महै तमहनबा लाइंगबगी इंश्योरेंस तोखाई लोन पीदुना अगांसिंगबु थाग वांखलनी हाइरिये ये आधार कार्ड OBC MPA AY मिनरेगा getting giving तोखाई बकार अमदी सर्टिफिकेट लौबदा BPL AAY मिनरेगा लेबर आधार कार्ड OBC सर्टिफिकेट कया इहन दुना कानबसिंग लौबदा मतेंग ओहलनी हाइरिये MOBC डिपार्टमेंट एम्ब्रॉयडरी वर्क स्विंग मशीन गिविंग MOBC हाइरिबा डिपार्टमेंट असिगी मतेंग लौरे हाइरगा हिंजबगी पांबई पीबा ओइना एम्ब्रॉयडरी की थबक कया तहनबा लेमना स्विंग मशीन पीरी हाइरिये जन्मेजोय महाराजा ये फाइनेंशियल इंस्टीट्यूट मुइदो हाउसिंग स्कीम लोन PAPA SIB का सागोनना हिंगिबा दुखाबी कया अमदी नुपीसिंदा युम साबा यावना तोखाई लोन कया पीरी हाइरिये नुंगाइबा पाउने ओजाबु ngasidi warigi matang saisida bitram oizarage mathangi nimita makha kathaba du tatharake kining ojabu kining kingaga maibi tharo lai tongninga i kining makhon se taage tawrakpada maibi tharo lai tongge tawi tagachei dobsa ngasigi live chat te lei video mayam punamuna yam thagar pirakre ekoi gi family gi na hebire okramanandina yam leira jani ekoi gi thorom sila saru yabi ba imai bel sing se maruina allamal yam haira ba yam lei masigi damak da su hainingai leitana thagachari matangi caller da makutong sa bijage hello Hello. Nokchari mingle phongai biyo. Ai một cái chương mai awang này cái gì để mình nói câu thôi. Ke ma then jabi da ge ngasi jibu. Làm thùng lại rồi mua bên tàu sao? kari ngasigi entertainment program se da kari utpi gani Sai thấy rồi là mất tiền thật cái. kudol tambi se Sinaba hirulu ita
kainaraga wabani tumdana mangbani nungsiwa khanda ngawbani nungsi magi wakhalda tumba tada khandabani nungsiba kainara matamda abam phara ahinda achipa thibani kauganu tale jarage Thakachari yam fazaba isai ama kudol tambire isai mate amasasu yam magul leina kudol tambirakpa ahiningai leitena thakachari live chat ta leiviri ma yamna thakatpirakpa mathangi caller amakak lakutchage adugi mathangda ngasui international women day ngi mari leina nei isai ma kudol tamjirake hello hello taraw nuksari ming amadi leifam haibi sei Sachin May Lalita Kawisa. Thakachari Tarun Saru yabirakpa idomsa kai mathal chabirage Sa irom buena sadare sa. Nasugi entertainment program asida inumsa kari urpigani Yari pok thambanu film dai isai amtang matau tamjarake. kudol tambisi Yari pok lamdam lamnung sida pokhinura thambanu chhathi leirang thambanu tabiwari ni jage laibo chaugi dugi loidam kaya hau khaba kaubagi leirol san khaba palem pantho anigi nai tom poki momomni ayung nungthin numi oi numi dang thagum yenjadini mai tai poi rei thung na chinki tham ba lai nam sabi man jama chao nawa punchi kongo tilaki mohol sin sinhi chamba langina waro kurum bajanina singulai go chaki tham punchi lai pul oinasi wasanaki nongdam thiba mapogni leikang leirang thambanu laije ikhau langduna kanglaboy tingin tingba nandere leibak awaba tare nura ama tingin tingba hapo tare laibak tibi thambano mingna yekna ba uire do sarau langda phare do leirang thambal khang thasta lei mal janki yari pok lamdam lamno sida pokhinura thambanu satki leirang thambanu satki leirang thambanu swai loisinda Thakachari yam fazaba isai mayamna khwaidagi pamna yengnakiba matam amagi yaripok thambanu film dagi lokalakpa isai yam fazana kudol tambirakre masigi thorom asida saru yabiriba mayam punamakna thagatpire idamsagi isai ya punamakku thagachari sarani busu thagachari thank you Thakachari thorom saru yabirapa ngasi
Mars ki tang nipan Happy International Women Day gamari lainana isay makudal tamjirake nasugi International Women Day sida ngaktor su noksagadaba ngaktor su pothajagadaba hojik Manipurda tholiba irang asina phongthokpa ngamdre haijari loinana hojik Manipurda tholiba irang asida awana takrabasing amadi kulngakpasingda leptana mateng pangjari leptana su mateng pangjaki mayamna su angam mateng karkar pangminasi akoigidamakta akoigi mangjin thana sangjaliba ireipa iramdam sanalipa Manipur nga ibasiu akoi mayam changdana angam mateng pangjannaraga maipakna wi lambida khongtangjansi amana tawba thabakta amana sidanaba amana tawba thabakta amana miwangangnabagi thabak punamak asi thadoktuna hauji tholiba irang asida akoi kari tawsige khanaba matam yore khoi amatoina lingchen manana changjaminasi anyway asugi 8 March Happy International Women Day ga mari lainana isai makudal tamjarake mayam puna taminasi hainai nupidi kedana fajabi sas hai tari ne ko ado nupigi fajabadi masakta khaide magi lamsa sajat mana tokthori bathabaktuna nupigi magul tai isai sina tai kari tai mayam puna taminasi kudal tamjarake Karamba kusemnone uhalliba aigi mita Sungke keda ningthi jabi nang se aigi kanano Sungkeda ningthi jabi nang se aigi kanano Uriba mitsina tami kaya da fajai ko nang se kaya da nihijai nang se khaliba wa kalsina haini koirang zai nung si zai nang se sungke keda ningthi jabi nang se aigi kanano tai vương ly sinh thiên ni ôi de u de manava nanda Ying luri ba mi na pal mang ki nangi na from the pumba mai thong ma sing khanga uri leite pokte nanguba masa yeng la roi ngam de nangu
ꯀꯦꯀꯦꯗ ꯅꯤꯡꯊꯤꯖꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯀꯅꯥꯅꯣ ꯁꯨꯝꯀꯦꯀꯦꯗ ꯅꯤꯡꯊꯤꯖꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯀꯅꯥꯅꯣ Cafe miệng na nangi kari no chaliba pauko tangang la simba ngauraya to yeng bay penba nai dare thamoi mi hun tani le ai ro nung si hai na Sumkekeda ningtizabi nangse aigi kanano ayun Sumkekeda ningtizabi nangse aigi kanano Thank you. Takachari. Yang pernah mana takapirapa. Ana takachari. Thank you. Takachari membu. Matangge. Call ada mo kutong sa pijake. Hello. Hello. Hello, sir. Tara noksari. Minga madilay famay bisi. Thank you. Minga lay fam gang tang hay bisi. Takachari ma tarom saru ya birapa ngasugi entertainment program masih dai makari urpi gani. Kudo tambisi.
ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯐꯖꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯈ꯭ꯔꯦ ꯌꯨꯝꯒꯤ ꯃꯧꯅꯤ ꯌꯨꯝ ꯃꯧ ꯂꯝꯗꯥꯏꯗ ꯍꯔꯥꯎꯕ ꯏꯁꯩꯅꯤ ꯊꯥꯒꯠꯆꯔꯤ ꯌꯨꯝꯒꯤ ꯃꯧ ꯂꯥꯛꯑꯝꯗꯥꯏꯗ ꯌꯥꯝ ꯍꯔꯥꯎꯕ ꯏꯁꯩꯅꯤ ꯆꯥꯠꯇ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯖꯔꯛꯀꯦ ꯆꯥꯠꯇ ꯂꯩꯕꯤꯔꯤꯕꯁꯤꯡꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯡ ꯀꯧꯍꯧꯗꯕꯁꯤꯡꯗꯣ ꯑꯃꯨꯛ ꯀꯧꯖꯒꯦ ꯀꯣꯂꯔ ꯉꯥꯛꯇꯪ ꯄꯥꯏꯕꯤꯁꯦ ꯌꯥꯏꯐꯕ ꯌꯨꯝꯅꯥꯝ ꯊꯥꯒꯠꯆꯔꯤ ꯔꯤꯅꯥ ꯊꯥꯡꯖꯝ ꯁꯣꯅꯤ ꯃꯇꯨꯝ ꯂꯥꯡꯂꯦꯝꯕꯤ ꯊꯥꯒꯠꯆꯔꯤ ꯗꯣꯕ ꯈꯨꯔꯥꯏꯖꯝ ꯑꯀꯣꯏꯖꯝ ꯏꯉꯣꯕꯤ ꯊꯦꯡꯛ ꯌꯨ ꯑꯦꯄꯣꯂꯣ ꯆꯤꯡꯊꯥꯝ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨ ꯌꯥꯕꯤꯔꯛꯄ ꯔꯟꯖꯤꯇꯥ ꯀꯩꯁꯥꯝ ꯊꯥꯒꯠꯆꯔꯤ ꯂꯥꯡꯕꯝ ꯔꯣꯕꯤꯇꯥ ꯊꯥꯒꯠꯆꯔꯤ ꯃꯦꯝꯆꯥ ꯁꯪꯒꯣꯜꯁꯦꯝ ꯃꯕꯦꯝ ꯀꯛꯆꯤꯡ ꯊꯦꯡꯛ ꯌꯨ ꯅꯟꯗꯂꯥꯟ ꯃꯩꯇꯩ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯁꯤ ꯅꯥꯎꯟꯇ ꯄꯥꯏꯈꯠꯄꯤꯌꯨ ꯂꯤꯟꯊꯣꯏ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯥꯏ ꯍꯥꯏ Hello. Hello. ꯍꯜꯂꯣ ꯇꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡꯒ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯌꯥꯏꯔꯤꯄꯣꯛ ꯁꯤꯐꯥꯏ ꯂꯩꯀꯥꯏꯗꯒꯤ ꯁꯨꯅꯤꯇꯥ ꯀꯧꯏ ꯁꯥꯔ ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯉꯁꯤꯁꯤꯕꯨ ꯄꯤꯔꯨꯛ ꯀꯥꯡꯁꯨ ꯇꯧꯏ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯀꯔꯤ ꯄꯨꯗꯣꯏꯅꯣ ꯗꯥꯏꯂꯣꯛ ꯑꯝꯇꯪ ꯇꯧꯖꯔꯛꯀꯦ ꯈꯨꯗꯣꯜ ꯇꯝꯕꯤꯁꯤ ꯍꯜꯂꯣ ꯁꯥꯔ ꯍꯧꯖꯔꯛ ꯌꯥꯔꯕꯣ ꯍꯧꯕꯤꯔꯁꯤ ꯏꯃꯥ ꯏꯃꯥ ꯁꯦ ꯆꯥꯁꯤ ꯂꯩꯔꯁꯦ ꯅꯪꯒꯤ ꯆꯥꯁꯤ ꯑꯩꯅꯦ ꯊꯛꯅꯤꯡꯉꯕꯨꯗꯤ ꯍꯥꯏꯔꯨꯅꯨ ꯌꯥꯒ ꯊꯛꯅꯤꯡꯗꯦ ꯊꯝꯃꯝꯃꯣ ꯑꯗꯨꯗ ꯅꯁꯛꯇꯣ ꯎꯕꯗꯅꯦ ꯈꯣꯏꯗꯧꯗꯣ ꯆꯥꯎꯅ ꯈꯪꯉꯤ ꯃꯤꯒꯤ ꯃꯃꯧꯅꯦ ꯇꯧꯔꯤꯁꯤꯒꯅꯦ ꯅꯪ ꯌꯥꯝ ꯈꯦꯠꯅꯩ ꯍꯥ ꯑꯩꯅ ꯏꯁꯨ ꯑꯝꯇ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤꯕꯨ ꯅꯪꯅ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯅꯣ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯇꯣꯞꯄ ꯑꯃꯒ ꯂꯨꯍꯣꯡꯉꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯪꯅ ꯁꯤ ꯈꯥꯡꯗꯅ ꯁꯨꯝ ꯂꯩꯔꯤꯁꯤꯕꯨ ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅꯣ ꯑꯩ ꯁꯥꯒꯩꯁꯤ ꯃꯨꯠꯅꯕ ꯇꯧꯔꯣ ꯍꯥꯏꯒꯗ꯭ꯔꯕ ꯑꯩ ꯁꯥꯒꯩ ꯃꯨꯠꯄ ꯌꯥꯔꯣꯏ ꯏꯆꯥꯁꯦ ꯅꯨꯄꯤ ꯑꯃ ꯊꯤꯍꯟꯒꯗꯣꯔꯤꯅꯤ ꯅꯪꯅ ꯅꯄꯥꯝꯗ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ ꯅꯪ ꯏꯃꯥꯅ ꯍꯥꯏꯗꯨꯕꯨ ꯀꯔꯤꯅꯣ ꯆꯪꯉꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯌꯥꯝ ꯊꯨꯅ ꯆꯪꯈꯣ ꯀꯩꯗꯧꯔꯦ ꯏꯃꯥꯒ ꯑꯃꯨꯛ ꯂꯥꯎꯅꯔꯤꯗꯨꯅ ꯈꯪꯗꯦ ꯇꯥꯃꯣ ꯅꯪ ꯅꯨꯄꯤ ꯑꯃ ꯊꯤꯔꯣ ꯀꯔꯤꯅꯣ ꯑꯗꯨ ꯋꯥꯐꯝꯗꯣ ꯅꯪ ꯍꯟꯖꯤꯟ ꯑꯩꯉꯣꯟꯗ ꯑꯩ ꯍꯥꯏꯔꯕꯗꯨꯕꯣ ꯏꯃꯥꯅ ꯃꯁꯨ ꯑꯃ ꯄꯥꯝꯃꯤꯁꯦ ꯏꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯇꯥꯃꯣ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯔꯣ ꯑꯗꯨ ꯋꯥꯐꯝꯗꯣ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯀꯅꯨ ꯑꯩꯅꯦ ꯏꯃꯥꯒꯤꯅꯦ ꯃꯁꯨ ꯍꯥꯏꯁꯦ ꯇꯥꯃꯣꯒꯤꯁꯨ ꯃꯁꯨ ꯂꯩꯔꯤꯕꯅꯤ ꯇꯥꯃꯣꯒꯤꯁꯨ ꯑꯉꯥꯡ ꯂꯩꯔꯤꯕꯅꯤ ꯑꯁꯤ ꯃꯥꯒꯤ ꯃꯁꯨ ꯅꯠꯇꯕ꯭ꯔꯕ ꯇꯥꯃꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯤꯡꯕ ꯊꯨꯡꯅꯕ ꯑꯩ ꯌꯨꯝꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ ꯑꯗꯨ ꯌꯥꯔꯣꯏꯀꯣ ꯑꯉꯥꯡ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯃꯥꯒꯤ ꯃꯁꯨ ꯉꯥꯛꯇ ꯅꯠꯇꯕ꯭ꯔꯣ ꯃꯥꯅ ꯑꯉꯥꯡꯗ ꯁꯨꯝ ꯍꯥꯏ ꯂꯩꯔꯤꯁꯤꯀꯣ ꯇꯥꯃꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯕꯛꯁꯦ ꯇꯧꯔꯨꯈꯤꯒꯦ ꯏꯃꯥ ꯀꯩꯗꯧꯔꯦ ꯏꯃꯥꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯃꯧꯁꯤꯗ ꯉꯥꯡꯉꯤꯁꯤ ꯀꯩꯅꯣꯕ ꯇꯥꯃꯣꯒꯤꯁꯨ ꯑꯉꯥꯡ ꯂꯩꯔꯤꯁꯦ ꯏꯃꯥꯒꯤꯁꯨ ꯅꯁꯨ ꯅꯠꯇꯕ꯭ꯔꯕ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯥꯏ ꯂꯩꯔꯤꯁꯤ ꯀꯩꯅꯣꯕ ꯍꯥ ꯑꯉꯥꯡ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯌꯥꯔꯦ ꯆꯪꯉꯣ ꯏꯃꯥꯅꯦ ꯊꯕꯛ ꯈꯤꯇ ꯇꯧꯒꯦ ꯅꯣꯏꯅꯦ ꯅꯁꯛꯁꯦ ꯁꯨꯡ ꯍꯦꯛ ꯎꯅꯤꯡꯗ꯭ꯔꯕꯅꯦ ꯌꯥꯝꯅ ꯏꯃꯥ ꯑꯩ ꯊꯕꯛ ꯆꯠꯂꯒꯦ ꯑꯃꯨꯛ ꯅꯣꯏ ꯅꯃꯧꯁꯤꯒ ꯈꯟꯅ ꯆꯩꯅꯕ ꯇꯧꯔꯝꯒꯅꯨꯀꯣ ꯏꯃꯥ ꯑꯩꯅ ꯌꯥꯝꯅ ꯈꯟꯅꯕ ꯄꯥꯝꯕꯒꯤꯔꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯑꯇꯩ ꯑꯝꯇ ꯄꯥꯝꯗꯦ ꯏꯁꯨ ꯄꯤꯌꯨ ꯍꯥꯏꯕꯅꯤꯀꯣ ꯑꯣ ꯐꯔꯦ ꯌꯥꯔꯦ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ ꯅꯣꯏꯅꯦ ꯅꯨꯡꯗꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯌꯦꯡꯉꯨ ꯑꯉꯥꯡ ꯃꯌꯥꯝꯗꯨꯅ ꯌꯣꯝꯗꯅ ꯂꯩꯔꯤꯕ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯁꯤꯅꯦ ꯄꯩꯁా ꯃꯌꯥꯝ ꯄꯩꯔ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤꯅꯅꯦ ꯏꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅꯅꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯍꯣꯏ ꯃꯥ ꯇꯥꯃꯣ ꯍꯥꯏꯔꯗꯤ ꯇꯥꯃꯣ ꯄꯣꯛꯃꯤꯟꯅꯕꯁꯨ ꯅꯠꯇ꯭ꯔꯦ ꯌꯨꯝꯊꯪꯅꯔꯁꯨ ꯇꯥꯃꯣꯁꯤꯒꯤ ꯃꯁꯨ ꯂꯩꯔꯤ ꯑꯩꯒꯤꯗꯤ ꯋꯥꯅ ꯍꯜꯂꯛꯄꯗ ꯏꯁꯨꯁꯤꯒꯅ ꯍꯔꯥꯎꯕ ꯌꯥꯝꯅ ꯁꯥꯟꯅꯒꯗꯕꯗꯣ ꯄꯩꯁꯥꯒ ꯅꯣꯛꯄ ꯌꯥꯕ꯭ꯔꯕ ꯏꯁꯨꯒ ꯅꯣꯛꯀꯗꯕꯗꯣ ꯄꯩꯁꯥꯅ ꯅꯣꯛꯄ ꯌꯥꯕ꯭ꯔꯕ ꯇꯧꯔꯤꯁꯦ ꯉꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯁꯤꯗ ꯆꯠꯈ꯭ꯔꯒꯅꯦ ꯑꯇꯣꯞꯄ ꯑꯃ ꯊꯤꯒꯦꯁꯨ ꯌꯥꯗꯕꯤ ꯈꯥꯡꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯣ ꯏꯆꯥꯁꯤ ꯃꯥꯅꯅꯦ ꯊꯥꯏꯗꯅ ꯂꯩꯔꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯑꯩꯗꯣ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯈꯤꯇꯪ ꯁꯥꯡꯃꯟꯗꯧ ꯃꯥꯜꯂꯦ ꯑꯩ ꯗꯥꯏꯂꯣꯛꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯝ ꯐꯖꯅ ꯈꯨꯗꯣꯜ ꯃꯈꯥꯕꯨꯗꯤ ꯃꯌꯥꯝ ꯇꯝꯕꯤꯔꯛꯈ꯭ꯔꯦ ꯂꯩꯔꯤ ꯀꯅꯥꯅ ꯏꯕꯤꯕ ꯗꯥꯏꯂꯣꯒꯅꯣ
ꯁꯥꯡꯗꯤ ꯁꯥꯡꯉꯅꯤ ꯂꯣꯏꯁꯤꯜꯂꯒꯦ ꯁ꯭ꯋꯥꯏꯁꯤꯗ ꯗꯥꯏꯂꯣꯛꯁꯦ ꯀꯅꯥꯅ ꯏꯕꯤꯒꯦ ꯏꯗꯤ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯐꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯤꯛꯇꯤ ꯌꯥꯝ ꯑꯩꯅ ꯇꯦꯂꯦꯟ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯗꯥꯏꯂꯣꯒꯁꯤꯡꯗꯣ ꯑꯝꯇ ꯏꯗꯦꯕꯀꯣ ꯉꯥꯏꯍꯥꯛꯇꯪꯅ ꯊꯝꯃꯣꯏꯗ ꯉꯥꯏꯍꯥꯛꯇꯪ ꯗꯛ ꯐꯥꯎꯔꯛꯄ ꯉꯥꯛꯇꯅꯤ ꯋꯥꯕꯒꯥꯏꯒꯤ ꯏꯃꯥ ꯑꯃꯁꯨ ꯂꯩꯔꯤ ꯈꯨꯗꯛꯀꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯏꯃꯥ ꯊꯣꯏꯕꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯇꯦꯂꯦꯟ ꯂꯩꯈ꯭ꯔꯦ ꯂꯦꯞꯆꯠꯇ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯊꯥꯒꯠꯄꯤꯔꯛꯏ ꯈꯪꯖꯔꯒꯦ ꯁꯥ ꯃꯇꯨꯡꯗ ꯇꯧꯁꯦ ꯐꯖꯅ ꯇꯧꯖꯔꯒꯦ ꯍꯥꯎꯕꯤꯖꯝ ꯁꯅꯨ ꯊꯥꯒꯠꯆꯔꯤ ꯗꯥꯏꯅꯥ ꯔꯟꯖꯤꯇꯥ ꯀꯩꯁꯥꯝ ꯗꯣꯕ ꯈꯨꯔꯩꯖꯝ ꯊꯥꯒꯠꯆꯔꯤ ꯑꯎ ꯄꯥꯖꯔꯕꯅꯤ ꯁꯩꯍꯦꯟꯕꯤ ꯌꯨꯝꯅꯥ ꯃꯦꯝꯆꯥ ꯁꯪꯒꯣꯜꯁꯦꯝ ꯊꯥꯒꯠꯆꯔꯤ ꯀꯦ ꯃꯩꯇꯩ ꯊꯦꯡꯛ ꯌꯨ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯄꯔꯃꯦꯁꯣꯔꯤ ꯂꯧꯔꯦꯝꯕꯝ ꯊꯥꯒꯠꯆꯔꯤ ꯌꯦꯁ ꯁꯥꯔ ꯍꯥꯏ ꯂꯩꯔꯝꯃꯦ ꯅꯟꯗꯂꯥꯟ ꯃꯩꯇꯩ ꯃꯇꯣꯝ ꯂꯥꯡꯂꯦꯝꯕꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯏꯅꯥꯎꯖꯦ ꯃꯤ ꯑꯃꯇ ꯄꯥꯏꯈꯠꯄꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯒꯨꯗ ꯏꯚꯤꯅꯤꯡ ꯁꯥꯔ ꯒꯨꯗ ꯏꯚꯤꯅꯤꯡ ꯇꯥꯕ ꯅꯣꯛꯆꯔꯤ ꯃꯤꯡꯒ ꯂꯩꯐꯝ ꯉꯥꯏꯕꯤꯌꯨ ꯁꯥꯏ ꯊꯧꯕꯥꯜ ꯐꯥꯎꯗꯦꯝꯗꯒꯤ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯉꯁꯤꯁꯦ ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯁꯥꯔ ꯉꯥ ꯊꯣꯡꯕ ꯑꯃꯒ ꯀꯣꯕꯤ ꯁꯥꯛ ꯑꯃꯒ ꯆꯥꯖꯩ ꯁꯥꯔ ꯀꯣꯕꯤ ꯁꯥꯛꯇꯨꯗꯤ ꯊꯦꯡꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦꯅꯦ ꯑꯗꯨꯝ ꯆꯥꯏꯗ ꯑꯅꯤꯃꯛ ꯁꯥꯔ ꯑꯅꯤꯃꯛ ꯑꯗꯨꯝ ꯈꯔ ꯇꯦꯁ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯁꯥꯔ ꯈꯨꯠꯁꯤꯅ ꯊꯤꯡꯇꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯃꯗꯨꯗ ꯑꯗꯨꯝ ꯆꯠꯂꯝꯗꯧ ꯃꯥꯜꯂꯤ ꯁꯥꯔ ꯀꯣꯕꯤ ꯁꯥꯛꯁꯨ ꯉꯥ ꯊꯣꯡꯕꯗꯣ ꯑꯝꯇ ꯂꯦꯝꯃꯝꯗꯦ ꯍꯥꯞꯄꯝꯕꯗꯣ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯉꯁꯤꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯀꯔꯤ ꯎꯠꯄꯤꯒꯅꯤ ꯁꯥꯔ ꯏꯁꯩ ꯑꯝꯇ ꯁꯛꯆꯔꯛꯀꯦ ꯇꯧꯕ ꯈꯨꯗꯣꯜ ꯇꯝꯕꯤꯁꯤ ꯌꯦꯡꯅꯤꯡ ꯍꯨꯜꯂꯛꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯌꯦꯡꯅꯤꯡ ꯍꯨꯜꯂꯛꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯇꯞꯊꯕ ꯉꯝꯂꯛꯇꯔꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯐꯥꯊꯕ ꯉꯝꯂꯛꯇꯔꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯪꯒꯤ ꯁꯛꯇꯝꯅ ꯌꯥꯀꯥꯏꯍꯜꯂꯔꯦ ꯅꯪꯒꯤ ꯁꯛꯇꯝꯅ ꯌꯥꯀꯥꯏꯍꯜꯂꯔꯦ ꯌꯦꯡꯅꯤꯡ ꯍꯨꯜꯂꯛꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯅꯪꯒꯤ ꯅꯨꯡꯁꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯈꯪꯂꯝꯗꯕ ꯅꯨꯡꯁꯤꯕ ꯈꯪꯍꯜꯂꯦ ꯅꯪꯅ ꯎꯔꯨꯕ ꯌꯦꯡꯂꯨꯕꯗ ꯅꯪꯒꯤ ꯁꯨꯝꯍꯠꯄ ꯁꯛꯇꯝ ꯑꯩꯒꯤꯇ ꯑꯣꯏꯅꯤꯡꯕꯅ ꯈꯝꯕꯟꯕꯁꯨ ꯍꯩꯔꯛꯂꯦ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯕ ꯉꯝꯗꯔꯦ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯀꯥꯎꯕ ꯉꯝꯗꯔꯦ ꯅꯪꯕꯨ yéning hulakle aige thamoise nangi nungsi saktam urubada nangi nungsi saktam urubada inglaba malang sawunda humlapada nungsi irik na tulali ege hakjasi nangi yathang amabu phangnaba inglaba malang sawunda humlapada nungsi irik na tulali ege hakjasi nangi yathang amabu phangnaba Thamoy kisi thokna pinagi nathumda
ꯊꯥꯖꯕ ꯉꯝꯂꯛꯇꯔꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯤ ꯐꯥꯊꯕ ꯉꯝꯂꯛꯇꯔꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯅꯪꯒꯤ ꯁꯛꯇꯝꯅ ꯌꯥꯀꯥꯏꯍꯜꯂꯦ ꯅꯪꯒꯤ ꯁꯛꯇꯝꯅ ꯌꯥꯀꯥꯏꯍꯜꯂꯦ 예민골라그래 알게 가무시 낭기 농시사땀 우르바다 낭기 농시사땀 우르바다 로저라사 와 ꯑꯩꯈꯣꯏ ꯁꯥꯔꯗꯒꯤ ꯍꯦꯟꯅ ꯇꯥꯗꯅ ꯁꯛꯂꯛꯄꯤꯔꯛꯈ꯭ꯔꯦ ꯌꯥꯝ ꯐꯖꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯏ ꯂꯥꯏꯚ ꯆꯠꯇ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯃꯦꯗꯥꯝꯒꯤ ꯏꯁꯩꯁꯦ ꯌꯥꯝ ꯊꯥꯒꯠꯄꯤꯔꯛꯏ ꯁꯥꯔ ꯁꯤ ꯏꯁꯩꯁꯤ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯑꯗꯨ ꯁꯛꯆꯔꯛꯄꯅꯤ ꯁꯥꯔ ꯌꯥꯝ ꯐꯖꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯈ꯭रे ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯅꯥꯖꯃꯥ ꯖꯥꯐꯥꯅꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯖꯦꯝꯁ ꯑꯣꯏꯅꯥꯝ ꯊꯥꯒꯠꯆꯔꯤ ꯍꯥꯎꯕꯤꯖꯝ ꯆꯅꯨ ꯑꯃꯔꯖꯤꯠ ꯂꯨꯋꯥꯡ ꯁꯣꯃꯣꯂꯥ ꯁꯣꯔꯣꯛꯈꯥꯏꯕꯝ ꯊꯥꯒꯠꯆꯔꯤ ꯃꯦꯝꯆꯥ ꯁꯒꯣꯜꯁꯦꯝ ꯏꯆꯜ ꯖꯣꯌꯥ ꯑꯦꯄꯣꯂꯣ ꯆꯤꯡꯊꯥꯝ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃ ꯈꯨꯗꯣꯡꯆꯥꯕꯤꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯆꯦ ꯑꯃ ꯂꯥꯛꯑꯦ ꯏꯆꯦꯒꯤ ꯏꯁꯩꯇꯕꯨ ꯇꯥꯔꯒ ꯅꯅꯥꯎꯅ ꯅꯤꯛꯆꯕꯅꯤ ꯉꯁꯤꯗꯤ ꯑꯃꯨꯛꯇꯪ ꯅꯤꯍꯜꯂꯛꯇꯧ ꯃꯥꯟꯈ꯭ꯔꯦ ꯏꯆꯦ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯁꯤ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯁꯧꯂꯦ ꯑꯃꯗꯤ ꯏꯅꯥꯎꯖꯤꯃꯤ ꯒꯨꯗ ꯏꯚꯤꯅꯤꯡ ꯒꯨꯗ ꯏꯚꯤꯅꯤꯡ ꯏꯆꯦ Good evening. ꯅꯆꯦ ꯕꯤꯂꯥ ꯁꯧꯂꯦ ꯏꯁꯩ ꯁꯛꯃꯟꯗ꯭ꯔꯁꯨꯅꯦ ꯍꯩꯖꯤꯜꯂꯛꯇ꯭ꯔꯦ ꯂꯣꯜꯂꯤꯒ ꯂꯣꯏ ꯈꯣꯏꯖꯤꯜꯂꯛꯏꯅꯦ ꯏꯁꯩ ꯁꯛꯄ ꯑꯁꯤ ꯏꯆꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯅꯤ ꯃꯥꯅꯦ ꯑꯗꯣ ꯑꯍꯥꯟꯕꯗ ꯀꯣꯟ ꯐꯪꯉꯝꯃꯦꯕ ꯄꯥꯏꯔꯛꯇꯕꯩ ꯋꯥꯅꯦ ꯑꯗꯨ ꯀꯩꯒꯤꯅꯣ ꯉꯁꯤꯒꯤꯔꯣ ꯏꯆꯦ ꯑꯩꯅ ꯋꯥ ꯉꯥꯡꯉꯤꯉꯩꯒꯤ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯏꯁꯩ ꯁꯛꯏꯉꯩ ꯃꯔꯛꯇ ꯑꯣꯏꯔꯝꯃꯅꯤ ꯏꯆꯦ ꯑꯗꯥꯏꯗ ꯑꯣꯏ ꯃꯥꯜꯂꯦ ꯑꯩꯁꯨ ꯇ꯭ꯔꯥꯏ ꯇꯧ ꯂꯩꯕꯅꯤꯅ ꯈꯪꯗ꯭ꯔꯦꯗꯅ ꯍꯣꯏ ꯏꯆꯦ ꯂꯣꯏ ꯁꯧꯂꯦ ꯏꯁꯩ ꯑꯃꯇ ꯁꯛꯆꯒꯦ ꯈꯨꯗꯣꯜ ꯇꯝꯕꯤꯁꯤ ꯏꯆꯦ ꯈꯔ ꯑꯅꯩꯕꯤꯗꯣ ꯑꯅꯩꯕꯤ ꯀꯗꯥꯏꯗꯤ ꯅꯩꯕꯗꯣ ꯍꯩꯇ꯭ꯔꯒ ꯍꯧꯕꯤꯔꯁꯤ ꯏꯆꯦ ꯍꯧꯔꯒꯦ ꯅꯪꯒꯤ ꯊꯃꯣꯏꯗ ꯄꯤꯌꯨ ꯑꯩꯒꯤꯁꯨ ꯄꯤꯛꯂ ꯃꯐꯝ ꯑꯃ ꯅꯪꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯈꯟꯕꯤꯅꯕ ꯅꯪꯒꯤ ꯋꯥꯈꯜꯗ ꯄꯤꯌꯨ ꯑꯩꯒꯤꯁꯨ ꯄꯤꯛꯂ ꯃꯐꯝ ꯑꯃ ꯅꯪꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯅꯕ ꯅꯨꯡꯁꯤꯅꯕ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅꯤ ꯅꯪꯒꯤ ꯑꯋꯥꯕꯅ ꯑꯩꯒꯤꯁꯨ ꯑꯋꯥꯕꯅꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅꯤ ꯅꯪꯒꯤ ꯑꯋꯥꯕꯅ ꯑꯩꯒꯤꯁꯨ ꯑꯋꯥꯕꯅꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯄꯤꯌꯨ ꯑꯩꯒꯤꯁꯨ ꯄꯤꯛꯂ ꯃꯐꯝ ꯑꯃ ꯅꯪꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯈꯟꯕꯤꯅꯕ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯤꯉꯩ ꯊꯃꯣꯏ ꯍꯥꯟꯅ ꯈꯨꯗꯨꯝ ꯆꯟꯕ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯤꯉꯩ ꯊꯃꯣꯏ ꯍꯥꯟꯅ ꯈꯨꯗꯨꯝ ꯆꯟꯕ ꯅꯪꯒꯤ ꯅꯨꯡꯁꯤꯅꯔꯝ ꯆꯠꯅ ꯂꯥꯏꯃꯟ ꯑꯣꯏꯔꯦ ꯊꯃꯣꯏꯗꯤ ꯂꯥꯏꯃꯟ ꯑꯣꯏꯔꯦ ꯊꯃꯣꯏꯗꯤ ꯅꯨꯡꯁꯤꯕꯗ ꯈꯨꯗꯤ ꯊꯤꯔꯨꯕ ꯊꯃꯣꯏ ꯏꯄꯨꯝ ꯆꯪꯂꯦ ꯄꯨꯛꯅꯤꯡ ꯗꯥꯛꯐꯝ ꯇꯥꯔꯦ ꯄꯨꯛꯅꯤꯡ ꯊꯃꯣꯏ ꯏꯄꯨꯝ ꯆꯪꯂꯦ ꯄꯨꯛꯅꯤꯡ ꯗꯥꯛꯐꯝ ꯇꯥꯔꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅꯤ ꯅꯪꯒꯤ ꯑꯋꯥꯕꯅ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯅꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯄꯤꯌꯨ ꯑꯩꯒꯤꯁꯨ ꯄꯤꯛꯂ ꯃꯐꯝ ꯑꯃ ꯅꯪꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯈꯟꯕꯤꯅꯕ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯗ꯭ꯔꯤꯉꯩ ꯊꯃꯣꯏ ꯄꯥꯜꯂꯤ ꯈꯪꯖꯔꯝꯗꯦ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯗ꯭ꯔꯤꯉꯩ ꯊꯃꯣꯏ ꯄꯥꯜꯂꯤ ꯈꯪꯖꯔꯝꯗꯦ ꯅꯨꯡꯁꯤꯕ ꯍꯩꯔꯨꯕꯗꯒꯤ ꯊꯃꯣꯏꯁꯦ ꯃꯔꯣꯟ ꯂꯣꯜꯂꯛꯂꯦ ꯊꯃꯣꯏꯁꯦ ꯃꯔꯣꯟ ꯂꯣꯜꯂꯛꯂꯦ ꯃꯤꯠꯅ ꯎꯕ
ꯐꯪꯗ꯭ꯔꯕ ꯊꯃꯣꯏꯗ ꯀꯅꯥꯏ ꯁꯛꯇꯝ ꯂꯥꯜꯂꯤ ꯀꯔꯤ ꯀꯔꯤ ꯈꯜꯂꯤ ꯀꯅꯥꯏ ꯁꯛꯇꯝ ꯂꯥꯜꯂꯤ ꯀꯔꯤ ꯀꯔꯤ ꯈꯜꯂꯤ ꯈꯪꯕ ꯉꯝꯕꯔ ꯍꯥꯏꯌꯨ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕꯅꯤ ꯅꯪꯒꯤ ꯑꯋꯥꯕꯅ ꯑꯩꯒꯤꯁꯨ ꯑꯋꯥꯕꯅꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯄꯤꯌꯨ ꯑꯩꯒꯤꯁꯨ ꯄꯤꯛꯂ ꯃꯐꯝ ꯑꯃ ꯅꯪꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯈꯟꯕꯤꯅꯕ ꯅꯪꯒꯤ ꯊꯃꯣꯏꯗ ꯄꯤꯌꯨ ꯑꯩꯒꯤꯁꯨ ꯄꯤꯛꯂ ꯃꯐꯝ ꯑꯃ ꯅꯪꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩꯕꯨ ꯈꯟꯕꯤꯅꯕ ꯁꯧꯔꯦ ꯇꯥꯖꯩ ꯏꯆꯦ ꯇ꯭ꯔꯥꯏ ꯇꯧꯔ ꯁꯧꯗ꯭ꯔꯦꯅꯦ ꯌꯥꯗ꯭ꯔꯦꯅꯦ ꯏꯆꯦ ꯌꯥꯝ ꯐꯖꯅ ꯁꯛꯄꯤꯔꯛꯈ꯭ꯔꯦ ꯏꯆꯦꯅ ꯃꯁꯤꯒꯤ ꯏꯁꯩꯁꯤ ꯁꯛꯄꯁꯤꯗ ꯐꯝꯅ ꯅꯣꯡꯃ ꯁꯛꯑꯝꯗꯧꯗꯣ ꯑꯩꯅ ꯎꯔꯤꯅꯤ ꯁꯧꯔꯦ ꯅꯣꯝꯃꯤꯍꯦ ꯃꯤ ꯃꯥꯡꯗ ꯍꯥꯏꯔꯛꯀꯅꯨ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯊꯥꯗ꯭ꯔꯗꯤ ꯁꯤ ꯃꯥꯟꯗꯦ ꯏꯁꯩꯁꯦ ꯁꯛꯄꯗ ꯑꯩꯈꯣꯏꯒꯤ ꯆꯨꯝꯗꯤꯡ ꯐꯝꯕ ꯁꯛꯄ ꯌꯥꯕ ꯏꯁꯩ ꯑꯣꯏꯗꯦ ꯌꯥꯝ ꯐꯖꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯈ꯭ꯔꯦ ꯏꯆꯦ ꯊꯥꯒꯠꯆꯔꯤ ꯁꯣꯒ ꯇꯠꯀꯦ ꯇꯧ ꯏꯁꯩꯒ ꯇꯝꯕ ꯌꯥꯗ꯭ꯔꯦꯗ ꯈꯔ ꯇꯝꯕꯤꯌꯨ ꯏꯆꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯑꯃ ꯕꯣꯏꯗ ꯏꯔ ꯇꯝꯕꯤ ꯑꯃ ꯂꯩꯗꯥꯏꯅꯦꯀꯣ ꯑꯗ ꯁꯤꯒꯤ ꯐꯥꯁꯨ ꯑꯗꯨꯝ ꯂꯠꯂꯦ ꯌꯥꯗꯦꯕ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯊꯧꯔꯝ ꯁꯔꯨ ꯌꯥꯕꯤꯔꯛꯄ ꯅꯨꯡꯉꯥꯏꯖꯔꯦ ꯁꯣꯔꯦꯟ ꯊꯥꯒꯠꯆꯔꯤ ꯊꯝꯃꯦ ꯏꯅꯥꯎꯖꯦꯃꯤꯗꯒꯤ ꯏꯁꯩ ꯑꯔꯥꯡꯕ ꯑꯃꯨꯛ ꯇꯥꯁꯤ ꯂꯣꯏꯔꯛꯄꯗ ꯑꯩꯉꯣꯟꯗ ꯏꯁꯩ ꯑꯔꯥꯡꯕ ꯑꯃꯒ ꯇꯥꯁꯤ ꯂꯥꯡꯉꯒ ꯂꯣꯏꯁꯤꯟꯁꯤ ꯉꯁꯤꯁꯦ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯀꯣꯂꯔ ꯉꯥꯛꯇꯪ ꯄꯥꯏꯕꯤꯁꯤ ꯀꯣꯂꯔ ꯉꯥꯛꯇꯪ ꯄꯥꯏꯕꯤꯌꯨ ꯅꯪꯅ ꯏꯅꯥꯛꯇ ꯐꯝꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕꯁꯦ ꯅꯪꯅ ꯏꯅꯥꯛꯇ ꯐꯝꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕꯁꯦ ꯃꯥꯂꯦꯝꯁꯦ ꯍꯦꯟꯅ ꯐꯖꯊꯣꯛꯍꯜꯂꯦ ꯅꯣꯡꯗꯣꯟ ꯑꯇꯤꯌꯥꯁꯨ ꯅꯣꯛꯂꯛꯂꯦ ꯃꯥꯂꯪꯕ ꯅꯪꯅ ꯇꯝꯂꯨꯔꯣ ꯀꯜꯂꯛꯄ ꯀꯅꯥꯒꯤ ꯃꯐꯝꯗ ꯃꯥꯒ ꯑꯩꯒ ꯃꯥꯒ ꯑꯩꯒ ꯀꯣꯏꯅꯔꯦ ꯃꯥꯒ ꯑꯩꯒ ꯀꯣꯏꯅꯔे सानरे नुसी वाई सानरे कोइनरे मागा ऐगा कोइनरे सानरे नुसी वाई सानरे नंगो थेंगरुबा मिकुप्तै फावरखले थमोइदा करिनोमा थेंगरुबा मिकुप्तै फावरखले थमोइदा करिनोमा नाके थादा येनिंगुल्लक्ले चिम्बासे मोमो नोक्लक्ले मालंबा नंगना तमलुरो कल्लक्पा कनागी मफमदा मागा ऐगा मागा ऐगा कोइनरे मागा ऐगा कोइनरे सानरे नुसी वारी सानरे कोइनरे मागा ऐगा कोइनरे सानरे नुसी वारी सानरे नंगुलो न येंगिबा नंग फजरुबे नतरा नंगुलो न येंगिबा नंग फजरुबे नतरा इनाक लैहन्निंगलिसे नंगु पामजरुबे नतरा नुपा ओइरसु
ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯤꯁꯦ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯑꯣ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯑꯣ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯊꯃꯣꯏꯁꯦ ꯇꯅꯤꯛꯂꯤꯕ 이후 폴르코이나 따라 람나키더라 바깥으리바 아이나 기저로바이나 따라 누피나 방을 톡다보세 누파나 코이나 미라이람바두니 누피나 방을 톡다보세 누파나 코이나 미라이람바두니 오 미라이람바두니 ನನ್ನ ಈ ನಂದ ಪಂದೋನ ನುಕ್ಸಿ ವಾರಿ ಸಾಬಸೆ ನಾಕೆ ಥಾದ ಏನಿಗುಲ್ಲಗ್ಲೆ ಸಿಂಬಾಸೆ ಮೋಮೋ ನೋಗ್ಲಗ್ಲೆ ಮಾಲಂಬ ನಂಗ ತಮ್ಲುರೋ ಗಲ್ಲಪಕ್ಕನಾಗಿ ಮಫಮ್ದ ಮಾಗ ಐಗ ಕೊಯ್ನರೆ ಮಾಗ ಐಗ ಕೊಯ್ನರೆ ಸಾನರೆ ನುಕ್ಸಿ ವಾರಿ ಸಾನರೆ ಕೊಯ್ನರೆ ಮಾಗ ಐಗ ಕೊಯ್ನರೆ ಸಾನರೆ ನುಕ್ಸಿ ವಾರಿ ಸಾನರೆ 와 सात कम दौरी सानो सासे फिनी मिनिंग लोई चुंग ले रमे मथा मखा का लोई वंथोगा थैंक यू इनाओ गिदे मक्ता मैं पुना मना पुनिंग तोगा पिरकपा आइनिंग ले तना थागचरी मैं बो थागा पिरकपा थौरमसिगे अरोइबा कॉलर लोकचगे इनाओ थागलकपदि मियो याम करे मैं याम मिंगोइना लोइन पंजा रोगे सो टेंशन जरगा पुना मपु थागचरी तिलोकसान लाइश्रम थागचरी Obi Sanu, thank you, Yama Shakespeare. Thank you, Matangi, caller, Aroiba caller, Kanado Yaminasi. Hello. Hello. Taram Noxuri, Mingamadi left from my BC. Hadagi, Binsa. Takachari ma, Karimatel Sabir again ma. Oh, Hakibinan, Imang Asigi entertainment program, Asigi Aroiba caller ni last caller, Imakari would pick an Asigi. Saya mau tiap salak ke. Kudol tambi sim. Jingo lau ni ta sa, boleh jadi miga seberu si, keramba bihina simlambanu. Kayadaning deriba Tingolaw ni tata Uina hova nung da Nung pangkaran hai bagum Ajarida diamond TV say Ning tijare diamante mayam nabu koi chile ayam gopi marak olin gajimi gana ngantuide jengol auni itasa Sanagi tambahan at sang magkaro Anina na'y mandangan to'y Kajari daw ulente Ning tijari simisi Mayam na bukoy silay Ayam bagopi maragda Olin gajimi gana ngantoiri Tingulaw ni itata Matang ni malo siya laga jam tang pa kagat luway na mukha ba
Imana wang na tangkat pire tarak tanan ni ko ima takat chari ima ngasigi last caller sida nasa ani bo yang wang na tangkat piramba amadi santok sari bo taurum sing ngasigi puning thoka piramba ani ngali tan takat chari ima live sa se pun loi loi ne takat chari ima Tani mo sagatari mayam sagatari. Thakachari. Loishalak pasidi ka lang ase hojik ti chingi manam namdre hai talap ka kwa ga oina manam namme hai yang ase isai mai na kari hai no do kuire si se tanam sak pai sai ne mayam na salo hai salak ke lok tung mani pa na wai tare koi law law roke Nangi singhi manam dushu nungsi banida napada sinhi banachom dushu ipakna pakja banida Nangi singhi manam dushu nungsi banida napada sinhi banachom dushu ipakna pakja banida Ying lukudinga ukning ihuda ukida atiya ke na paikiba urok pareng du safaja banida Ying lukudinga ukning ihuda ukida atiya ke na paikiba urok pareng du safaja banida Sing tatobi nangi kwangda yetkiba sana bundu su pakza banida Sing tatobi nangi kwangda yetkiba sana bundu su pakza banida Nangi singhi gi manam dusu nungsi banida napada sinki banachom dusu ipakta pakza banida tập xe bị nó xảy thang ghế in tập xe bị nangi nat âu ni cầm giờ ni ngài ôi đi vì mày tây cha nu ni tập giờ đi nangi nat âu ni tầm giờ ni ngay ôi đi mi mày tay xa nu ni mi tâu tầm giờ bi thì dễ lấy tên mi tâu tầm giờ bi thì dễ lấy tên ni cô xem nhau ta nó ninh đu ye đi bắt sắm la cô xem nhau ta nó ninh đu ye đi bắt sắm la hey na tum bak giờ đây hey na tum ninh thi đây nung si bi mai thong do hey na tum bak giờ đây hey na tum ninh thi đây nung si bi sing lo do
Color ude aigi pungningsina matamsigi irang da tauhi kana busu Color ude aigi punsisina matamsigi irang da tauhi kana busu Isam samjabi nangi na tau Isam samjabi nangi na tau Aigi thamoina hoida jaita sengna Aigi thamoina hoida jaita sengna Aitagi oijage samlabi putsido mapo kudingi Lenage mimangda sumati na taudo ngasigi taibanda Nangi singhigi manam dusu Nungsivanida napada sinki manachom dusu Ipagta pagsavanida Nangi singhigi manam dusu Nungsivanida napada sinki manachom dusu Ipagta pagsavanida Yinglu kuringda pungning ihuda hukiba Atiap kenda baikiba Urok paring-paring dusu pajabanida Seitak tawi nangi kwangda yekiba sanabun dusu pajabanida Nangi singhigi manam dusu Nuksibanida napada sinkiba nachom dusu Ipagta pagjabanida Tagachari mayam panamapu hanana nongna program ji lotion jagi tawni Ma'am Jasagol Sam Hemalata Linthoi Dia Naurem Hai Daina thank you Somala Samar Lapam thank you Mayam Ming Siloi na Pazarege thank you hanana tagachari mayam panamapu ngasigi thorum asida saru yabiba hainingai laitana tagachari thorum sigi matung tarakpada aten mabre amagi matung da inspector tayai hanjin masaru mayam puna taminasi loinana santuk chariba thorum sing sigi platform sing 90.0 Wahong Radio ISCOM Home Channel 129 Diamond TV YouTube amade Facebook Diamond TV channel Loinana online radio Kusem radio anovoina India gi ahanba OTT platform HKTV Go Entertainment Channel 1070 da mi tabiriba madi konjen tabiriba panamapu haidingai laitana tagat pangtoksari hojiki oina di miko kradang mayam dagi laptoksage panamapu alen sapa mamadi Jemi hegojam anina kurumjare Hangdukchari Ayush Healing Point Armani Building Pakhang Lapam Pareng Kaksing Khunyai Lekai Mafam asida Ayush ki laing bagi khudong saba phangbiragani loinana makal khuding makki therapy tobagi khudong